Tripura University da ahangba post mari gidamak application kauri. Hangliba posting asi takpi tambibaga mari lainai. Department of Sociology amadi Education da guest faculty gidamak kauriba post asida application thajalakpa yaraba candidates singdagi application kauri. Sociology da post ama education da post ahumgi kauriba guest faculty gi post asida application thajalakpa candidates singna UGC ki kanglon gi minimum qualification laigadabani. Tripura University ki administrative building da laiba council hall da November 13 ki nungthil pung ani taba matamdagi walk in interview hogani. Phamsing asida apply tawningba candidates singna numit asida qualification amadi work experience ki mathau taba self attested tauba che chang sing puduna lakadabani. Candidates singna masa masa gi specialization natraga research area da minute 10 ki presentation pigadabani. United States Department of Treasury na currency monitoring list tagi India lauthokre. Khongthang asi Treasury Secretary Janet Yellen na ngarang New Delhi da pangthokpa US India Businesses and Investment Opportunities event ta wangang laba matungda pung khara leiraga lauthokibani. Monitoring list asida haukiba chahi ani dagi India yauduna lakibani. US na monitoring list tagi India ga loina na lauthokraba lebak sing adudi Italy, Mexico, Thailand amadi Vietnam ni. List asida hauji yauriba lebak sing aduna China, Japan, Korea, Germany, Malaysia, Singapore amadi Taiwan ni. Criteria ahum mapung fahan gadabada ama khaktamak mapung fahan bagi India bu monitoring list asidagi lauthokpani hairi.